Sanazauba, nang siyam na tali. Nabuksil yam na pikpa mal. Hoy, aise, puksil pikpa malambe. Adubu, atay hiram maram kaya dadi ay puksil pikte. Adubu, nang sinungsiman mana haigadra, pamjaman mana haigadra. Nangina famdadi ay thambal yam na chawi. Aduna nang na atopa amada hek bideng ama thamkiba. Midugi maramda wa ama hek hairakpada ay pothafam khangde. Malim sida leiriba atay nupisingi mafamda ay khamban masu leirude. As yam na mali. Tabi yam na wai nangido. Bem ay nang siyam thajade. Aybu nungsiba su sukman mande. Nungsiba mande. Thajade. Natte aduk thajagandaba nangbu karamna thajan gadawribano. Asumna unasi koisi haiba nongmata sunang na hairakte. Mado aybu ningba watpanani natra. Aina phone tawrabasu kanano amaga wari kuina saduna lay. Wari loiragasu miss call piriba ingonda nongmata su handuna phone tawrakte. Karigumma matamda aiga wari tawrabasu kuide kanano mana hekta thatki. Oh, atugi oire. No mane ahing suk tumna dabida wari sanase. Yarabra? Hoi, yai. Adubu maduna aibu nungsibagi khudam oibadi yaro. Wahi sangnadrabasu ngangniriba wahi kharadugi makha yamna pole. Unaba khudingi asum haina sum ngangnagadaba oirabadi unadabana phai. Ngasidi ai nangonda tasengna haige. Ai nungsiba apamba khangamdaba mini. Nupi oibagi phajabasu ai kaya thawirudabane. Oh, nangise aina haubi ka haidau mal. Hoi, madu haigadra. Aikhoina class 12 loiramdaigi parikha mayada aikhoi mayoknana laknabada nangna ingonda sugatpa mataw ama hek udle. Nangi mityengdo yamna tongale. Nangna yenglakpa mityeng aigi thamoy yawi. Madudagi tapna yumda numidang khuding aigi mitmangda nangi saktam ure. Matamduda amuk namanabi mataw leibina aigi notebook ado amuk pirakpada nangna ingonda aigi yumgi mobile number leibra hanglei. Aina leite haiduna aigi babagi number pi. Hoi, matamduda nangna ibu nungsibagi wadi sugai hairakide. Adubu phone tawrakpadi nangna hanki. Aduga nungsi haibana aina hanki ba male. Adu kaidawrage? Aisu sum leiri, nangsu sum leiri. Matamduda aingonda yenglakiba mi ngahon mangamba mityengdo ngasidi atopa kana amadi yengkre. Phone su smartphone achauba paiba maga phone da nungsi wari sanakre. Aiti loire. Kanagi phone yenge. Aina hana dagi chingnadana leirabani. Yenge. Se. Hekti yengba yade. Masidi migi magi aronbane. Hello. Hauzik pharak tari. Ai ngahak leiraga tawrake. Thamo. Chalase. Bembe, nangse, ai itha thajade. Ai nangbu thajaba sukam ngamde. Aduk yamna thajagandaba mibu karam haina thajahandawrino haiba. Nangi warise hanjan ai yang ware. Nangdi madugi waiduna loirene. Thajan bhaibase icham chamba wani. Nangnabu na buk senglaba loire. Wa makhata ni ngai leite. Buk sengdi sengdana minam mangang bhaibase. Wangangda maida karigumba ma hekte yawi. Nangna hauji pami base karino. Nangni isau saudana leiradi aisu sauninge. Mafam sigi phajaba nungsibaga loina mangkhre. Bembe. Hayo. Nangna hauji pami base karino. Ngarang numidang phone da wari adu koina sanaribado kanano. Madu ai khangni. Ngarang da natte. Aina phone tawba khudingi pung ama hena busy adom haiduna leiribasibu kanaga wari saribano haiba. Oh, adugi oire. Ai haige. Ngarangdo ahanbada aikoi tamona langfaidagi tawrkpani. Nang phone tawre haiba aisu khange. Aina nangonda amuk tawgi khalingaida imana mamagida amuk taw haidana tawbodagi imaga mamaga makhoi imungi anai yawbagi sel thongi langfai chatpagi warido adum kuirabani. Ima ngaibada aido tumthokraba. Tumthokre. Aduk line haiba. Aibu tasengna nungsibo oirabadi kadaidagi tumningadawribano. Phone pai haudabagi nungaitaba poktuna
इमादगी फोन दो मुल्लगा तौरलमगदबनी हो आई फोन दो हाई हौद्रे आई सोइख्रे बेम आई नंग सियाम तनसिले आई लाइरिक पाबसु याद्रे हेक हौरकपदगी आई क्लास ता मकोकतो ओइदुना लाकपने नंग थेंगनबदगी आई अहुम सुबदा हाइथरकले हंदकना अमुक हेन हाइथरकलनी आई एग्जाम से थाररोइसिरा खले नंगना रेंग हाइथरकपदो अइंगोंदगदी ताइननु आई नंगोंदा कैसु तौदेको नंगना साउनिंगबा याबा नुंगाइतबा याबा साजत अमता आई चतेको नंगना पंखन खंजनबगी वान मिनमगनु हाइबनी आई करिमता मिनमदिए आई नंगबु तसेंगना नुंसी नंगबु त पामे नंगसे कनामतगी ओहेनिंगदिए नंगबु दुकी मतिक नुंसीजबना नंगी नफमदा आई खमनबसु याम चावी आइना नंगबु असुक यामना नुंसीद्रबा काइनेरसु याइ खल्लबा असुमना ngangnariba wase ngangnaramloi ai khange nang bomchaga mari leinare haiba bomchadi mapa mama inag yamna khulle ai di laira bai pagi machani ipana check suba chale aduga imana henjang yonbini aina maduda nongmata wahai amata haikrabo ai migi mamal laira ina khonbada lepanati nangna adu haibagi wani ai nungaitre haibagi nangonda maithongda nungaitaba mami hemata taba ude Naiko, nangi phone la aga, nang na adwaida chatwoi do karigino. Hello? Bomcha oiri ni ne. Aina halgi le call do de laye. Tang. Hoi. Later mage. Hoi. Bem. Kanano haibani? Mi ne mi. Sana zawa. Ekoi ni gainarasi. Nang auto tong na ba sel yaw bra. Se, kaya no pai ko. Hangchi kan tanu una se. Se, laba chama se pai ko. Pine na piradi. Chani ra chahum la piro. Aina han khibada lau hidak la thauri ra ma laiki. Nangonda punsige am hana yetana ba. Ngausana no. Handa ki exam khwaidagi makok tana ba hono. Makok hek ta bada numittu da aikoi ni chengada bane. Yare. Chalo. Tu. Ada bomchana phajaba bike amada lai nangi hojiki wahai makok tana ba hono mikok hekta bada numittu dai khoi ni chengani maduna nangi aroiba wahai aroiba panghai da hajen ba wahai oirasanu chalo mai pakpiu ai mafam sida punsigi aroiba oina phamhokhi ya maliko aina chatauri se maga iga nungsina bagi natiye imanabi matauleibi hoida chatline Oh, maduna ikon ba minamba. Ai ba ke dong ilagi habino. Ha. Pot ka no thugai ga. Na ko ai nang wa ta sina disi kai no. Kumo. Nena wei lagi hai ba? Mangi bungo, mangi. Lore. Kayo tawri si boss. Washing machine si di lore dana. Napala di lila ama mukha ura ni tawri siya. Laibu su tha padri. Sel sing ba lore di ba ni nang bo? Ay wada daning di hai sini. Ay bike layo ba? Imagi bungo. Nang bom ta tap thaw hai ba? Ima na lai ni hai re dana. Thamang ataruk ta ngayo. Ay marup phangaga ne. Ichagi bai. Ay na ne. Yauri ba marup se. Ichagi bai lai na ba ni. Lak ama awat pa do. Baba na may hapsani. Ha, kari hapa. Aswai da mina hai abani. Tama abani. Nacha nupa imung da lan da hore hai dana. Imana hari ba se. Tao. Ichagi ba imana soida na lai ni. Se. Iru mai tha zaruro. Chak chara se aduga ne. Icha ko le satna ba. Ay, nakoi na ngam da taning di. Handa ki hapta sigi manungda. Ay bike lai drabadi. Ay college ka mata karo. Exam su tharoi hai sini. Imana hari ba se. Tao ni tap thau ni nang bo. Sana jaw ba. Yung thang na ba na taraga. Nokna ra ba ni mi. Temuno. Mama nang na angang manghan dori ni. Ay khoi gi thak ta kadai dagi bike no. Tuong asumi na nokna ni ne. Nama na kay thel da lambi matay da. Ensang na pi yoli. Ay na sik suwa sali. Thama da lupa lising tara mga. Nanggi gari thau han ba phawa ko na ro ni ha. Kadai dagi bike imung gi phibam di khandana. Nang angang na te. Imung sigi phibam se. Nang khangi ba na tro. As. Makoy baba na hinang akre. Ay
ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯇꯥꯗꯕ ꯐꯥꯎꯕ ꯕꯥꯏꯛ ꯅꯠꯇꯦ ꯀꯥꯔ ꯐꯥꯎꯕ ꯇꯣꯡꯅꯔꯤꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯁꯤꯅꯦ ꯑꯩꯕꯨ ꯀꯩꯗꯧꯕꯒꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯅꯈꯣꯏ ꯀꯩꯗꯧꯕꯒꯤ ꯂꯩꯔꯝꯃꯤꯅꯣ ꯅꯪꯅꯦ ꯅꯪꯅ ꯁꯤꯖꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅ ꯉꯁꯤ ꯅꯪ ꯍꯥꯠꯇꯣꯛꯇꯅ ꯅꯪ ꯍꯥꯠꯇꯣꯛꯄꯤꯔꯣ ꯁꯦ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯤꯡꯕ ꯄꯥꯝꯗꯦꯕ ꯑꯩ ꯁꯤꯃꯗꯤ ꯈꯨꯝꯃꯨ ꯅꯈꯣꯏ ꯁꯤꯃꯗꯤ ꯈꯨꯝꯃꯨ ꯑꯩꯕꯨ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯅ ꯀꯩꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅോ ꯍꯥ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯜꯂꯝꯃꯤꯅꯣ ꯍꯥ ꯑꯩꯕꯨꯁꯨ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣꯕ ꯅꯪꯁꯨ ꯈꯨꯝꯃꯨ ꯅꯪ ꯆꯥꯕ ꯊꯛꯄ ꯋꯥꯠꯍꯟꯕ꯭ꯔꯥ ꯅꯐꯤꯅꯔꯣꯜ ꯁꯦꯠꯍꯟꯗꯕ꯭ꯔꯥ ꯅꯍꯩꯅ ꯁꯤꯡ ꯇꯝꯍꯟꯗꯕ꯭ꯔꯥ ꯍꯥ ꯅꯪꯒꯤ ꯕꯥꯏꯛ ꯍꯥꯏꯗꯨꯗꯤ ꯇꯣꯡꯗꯕ ꯃꯤꯅ ꯍꯦꯟꯅ ꯌꯥꯝꯃꯤꯅꯦ ꯑꯣ ꯁꯦ ꯐꯔꯦ ꯑꯅꯤꯃꯛ ꯆꯨꯝꯅꯔꯦ ꯑꯩꯅꯅꯦ ꯏꯆꯥꯒꯤ ꯕꯥꯏꯛꯇꯣ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ 이씨, 템바 헤리니네 하. 까이더기 이마나 타 홍기 버능다. 레이게 도리버노. 떡스나는 거. 자 희게 아마 짱가 도리버니. 아이, 나 시덕이네. 용시덕 감들 내려. 야래. 짜라네 하시니. 야래세. 사나 자오바. 세. 아도 낭나네 짜트링아이더네. 와싱미신세. 심마따디 엄따 세마무세. 시험게. 마 추가해. 세. 마마 능 아이부 강원우 마시 로셀라게 마시 부어. 호카이노. 아이고 시나 부어. 강원우 강원우네 아이 밍밍들. 아이고 하떡비로. 아이고 hinki시라. 시크릿이라. ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯄ ꯑꯃꯇꯪꯗꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗꯤ ꯑꯩꯅ ꯃꯗꯨ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤ ꯋꯥꯏꯊꯨꯡꯅꯈ꯭ꯔꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯝꯗꯧꯍꯧꯕ ꯃꯥꯂꯦꯝꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯕ ꯄꯥꯕꯅꯁꯨ ꯑꯩꯕꯨ ꯁꯤꯖꯈ꯭ꯔꯣ ꯍꯥꯏ 이마나디 아이부 그래도 눈시바 말해 아두부 마디 라이라비니 우빠이 레이터비니 뱀뱀나수 아이부 눈시바 감드리바시 아이나 라이라바 오이바기니 눈시바 탕모이 생보다 레이터바 셀 이나콘보다 눈시바 레이보래 ꯑꯩ ꯁꯤꯔꯒ ꯃꯥ ꯅꯨꯡꯉꯥꯏꯖꯔꯁꯅꯨ ꯑꯩ ꯃꯉꯣꯟꯗ ꯌꯦꯠꯂꯔꯣꯏ ꯃꯈꯣꯏ ꯂꯣꯏꯅ ꯅꯤꯡꯉꯝꯗ꯭ꯔꯁꯅꯨ ꯏꯃꯥꯁꯨ ꯄꯦꯟꯅ ꯀꯞꯆꯁꯅꯨ ꯑꯩꯅ ꯁꯤꯔꯒ ꯄꯥꯕꯗꯤ ꯅꯨꯡꯉꯥꯏꯖꯔꯁꯅꯨ ꯑꯗꯨꯗꯤ ꯑꯩ ꯀꯔꯝꯅ ꯁꯤꯒꯅꯤ ꯑꯩ ꯆꯦ ꯑꯃ ꯏꯔꯝꯒꯗ꯭ꯔꯥ ꯑꯩ ꯏꯔꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯀꯔꯝꯅ ꯁꯤꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ 이자 ꯂꯣꯏꯔꯦꯗꯅ ꯃꯈꯣꯏ ꯕꯕꯥ 이마 이자 ꯂꯣꯏꯔꯦꯗꯅ ꯃꯈꯣꯏ ꯕꯕꯥ 이자 ꯍꯨꯊꯛꯑꯦ ꯂꯩꯀꯥꯏ ꯀꯅꯥ ꯂꯩꯒꯦ 이자ꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩ ꯀꯩꯗꯧꯅꯔꯒꯦꯅꯦ ꯍꯩ ꯀꯔꯤ ꯇꯧꯔꯦ ꯍꯥ 이마ꯒꯤ ꯕꯨꯡꯉꯣ 이자 ꯂꯣꯏꯔꯦꯗꯅ ꯑꯩ ꯅꯪ ꯒꯥꯔꯤꯗꯣ ꯄꯨꯔꯛꯑꯣ ꯗꯣꯛꯇꯔꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯧꯁꯦ ꯗꯣꯛꯇꯔꯅ ꯄꯨꯈꯠꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯅ ꯐꯅꯤ ꯁꯪꯒꯣꯝ ꯂꯩꯇ꯭ꯔꯣ ꯃꯌꯥꯗ ꯑꯝꯇ ꯍꯩꯖꯔꯁꯦ ꯏꯁꯤꯡꯒ ꯀꯩ ꯏꯁꯤꯡꯁꯦ ꯑꯝꯇ ꯍꯩꯖꯔꯁꯦ ꯍꯥꯡꯉꯁꯦ ꯍꯩꯖꯟꯁꯦ ꯀꯗꯥꯏ ꯃꯤꯠ ꯌꯦꯡꯒꯦ ꯁꯣꯝ ꯌꯦꯡꯉꯣ ꯁꯣꯝꯗ ꯑꯃꯨꯛ ꯌꯥꯔꯦ ꯌꯥ ꯀꯥꯊꯣꯔꯛꯎꯁꯦ ꯈꯔ ꯂꯥꯎꯅ ꯀꯥꯊꯣꯔꯛꯑꯣ ꯂꯩ ꯇꯤꯡꯊꯣꯔꯛꯑꯣ ꯑꯣꯀꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯏꯁꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛ ꯁꯥꯕ꯭ꯔꯥ ꯁꯧꯒꯠꯄ꯭ꯔꯥ ꯗꯥꯛꯇꯔꯅ ꯍꯪꯉꯤꯁꯦ ꯈꯨꯝꯃꯣ ꯁꯅꯥꯖꯥꯎꯕ ꯈꯅꯥꯎꯗꯨꯗ ꯊꯨꯞꯄ ꯁꯥꯕ ꯇꯧꯕ꯭ꯔꯥ ꯁꯅꯥꯖꯥꯎꯕ ꯅꯪꯕꯨ ꯗꯥꯛꯇꯔꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯨꯕ ꯑꯩ ꯂꯣꯏꯅ ꯐꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯩꯉꯣꯟꯗ ꯑꯦꯛꯖꯥꯝ ꯆꯠꯂꯨꯒ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯣꯏ ꯏꯆꯥꯅꯅꯦ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯍꯟꯗꯣꯏꯅꯤ ꯐꯔꯦ ꯄꯣꯊꯥꯍꯜꯂꯣ ꯑꯆꯝꯕ ꯃꯍꯤ ꯃꯅꯥꯏ ꯄꯤꯊꯣꯛꯑꯣ ꯑꯆꯝꯕ ꯃꯄꯪꯅꯦ ꯈꯔ ꯄꯤꯖꯒꯦꯁꯨ ꯌꯥꯏ ꯁꯥꯎꯅ ꯅꯔꯛꯑꯅꯤ ꯁꯥꯎꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯃꯥꯗꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯆꯦ ꯏꯒꯦꯁꯦ ꯗꯣꯛꯇꯔ
हिदाक अतोप अमग हापसिको अदुगा लोइना लोइना आंगांगसे साइकेट्री की डॉक्टर अमदा रिफर तौके मखोइद फजना अमुक्तंग तानाबा मथौ ताई हॉस्पिटल सिदा सुम यानी नत्रगा नकोइना खंगनजबा चानजबा डॉक्टर अमदा पुबिगे हैरबसु दुम याई पर हयेंग हांगसित हेक्तमक पुबियो मपा साबा खरा फिंगबा सावगनबा माले हयेंखैदि अंगांगदा सावबो उतपिरनुको ahoy doctor wari sisina loireko ahoy sana jawba nangi nungai tabatei kari leiri kaisu leiti hidak khara chasi tha amag matang chathoksi hidak se nattaba khanganu hakchang kan khanaba para baba kaudana lairik paning na ba hidak ne kaidawbagi exam tharoi dorino sana jawba nakoi gumbadi leibak ki asa yamna tawba machane manipur gi india gi oina tomthin oirakadaba miyoine nayak wari sanabasida khange ibungo doctor na haribase munna taw kaisu nataba imungi marumapangi wakarana mangba yaba mi nate nangi talent arembada mangin gomse nakoi gumbadi nasagi imungi ngakchu khangano IAS IPS IFS tangai fadre MCS oiduna leibak ngakpada achoba thodang logadabani ko nangdi doctor engineer oige su yari natragasu USA da Canada Britain na chingbada chow thabak tawri maduda sanajawbudi dum chatke su yani da takpiri she mamal yam krabawani munna tawi bunga sanajawba aigi punsigi wari su lige tagero ahoy tage aigi wari se haijan banatiko no matan da sabada laikai ya halaman singda hangbiyo hangrasu yaida makhata biyo doctor aisu yamna laira na hore ima lukrabina yogle class coding gi lyric suna leibanga makti imana batigi wai adubo aisu sanaja hubudong na makokti oire phi phajaba set pangam lakti school gi college gi uniform su amamam khaktane nomai jingda isana sujay yadusu imadu thabak yamna chenbanina ichilinau ekhoi mari thakna ba lyric tamna bo honabada imatu yamna waki munna tawari se nungsidra college tambada inakera khunba macha singdo makhoi ke yama ai se laire haidana canteen changba cinema yengba chakcha hijanaba picnic hauram ponti aisu mini na pukning nungsiba poi adubo pukning dadi aina khanki punsi se sangi no madi khangitana sakathire nupi yauri basingduna su aise usit pi ponti aisu mini na pam nungsiba gadi poi adubo haibadi ngamkidi adubo ai piusi loire imphal da doctor tamne laibak phaba haigadra aina pamjabadu yum palamde ima tharaga hainaraga lobungi bane doctor atai na khunma macha singdu di kamdau khra makhoi manga taruk tu ani amadi amana thika chawna tawri amana school gi oja weri ani amadi si kare hai munadi khangkidre amadi nungsi jane mapa anaba purga lame aigi inakta changbadaga mamai ga ngangdana makol ni ipone sini taningi bawa famdi nasana nasabu mangan ganu nangdi leibaki masak nai ba mawira kadori bani mama hoina su magi bike ama yengbiyo ichagi bike soidana leidori banida nangna bike leiraga mana car amuk leiradi ha ado sana jawba nangi ihan han badi exam kan honaba IAS IPS MCS madu hek oibaga hayeng hangjit economic blockade tawdore haidana gari ya mama oil pump mamang de queue sangna lepado adumaina leisabi masak paja mayam ama queue lenga kadori bani kanana khangni bembem su mamangi thatharak pasu ha matam de bembem ga pamakta war khang pote da se si paisin biro hidak leibiro sana jawba pandam ma thamoko kan honaro aisu angama mateng pangnida ahoy doctor aseng bani pangba ya ba pangjage jingnadana dum haibiro sana jawba chalo ko nuai traga moy ta lauda yobiro doctor saheb on thok na nungai jakre chachare